ngasi nungdaram phongkhiba Kangleipakki Mairagi Pausjedagi maroiba pau khara khangacharaga miyamda khulu tamjage Manipurda thokliba Kanglup anigi lan asi ka hena mi painingai leite laingang su yamna kana honari CM mamang chahi lising aniga sumna kunga homdogi me ahumdagi Manipurda thokliba Kangmu aniga sathiraba lan asi ka hena mi painingai leite Manipur lengaki maikaidigi lan asi loisinaba yamna kana honari haina Chief Minister M Berena ngasigi Assembly mifangi wahang pahungi matamda opposition ki MLA Keranjit hanglapa wahangi pakumpira duna phongdokre Congress ki MLA Keranjit na Star Coalition chaniga tara humdugi makhada kumja lising aniga sumna kunga humdugi me ahumdagi chahi achigi January 13 faubada Manipur Kanglup ki irangda michang kaya sigrabage nupi kayano angang kayano laikhidraba miyoising adugi manungda kaya gracia pigrabage kaya walhauribage amasing khulngapa masen numai kapnabada asiba singchu Kanglup ki irangda Shibane haina lagwadra haina hangki Star Coalition asigi pakumpira duna House ki leader su oiriba Chief Minister M Berena House thamkibadi Kanglup anigi irang asida punna miyo chaniga kunmathoi laikhidre masigi manungda nupi kun angang nipan yawi aduga miyo chamaga mokdraga nipan na michamni Hauzik faubada laikhidraba miyo chamaga taraga marida gracier oina lupa lakh tara pikre mitopta gracier pibagi wafam leite Mayong nava lanfamda laikhidraba security personnel singda gracier ke semfam asi khara hena pi gracier pi bada walhauriba sing achichu athuba matamda verification tawduna pitholagani gracier ke semfam asi ki matangda Central Government mateng panglei haina CM na House da thamki Chief Minister na House da thamkiba wafam asi taraba matungda MLA Keranjit na supplementary question oina CM ge mafamda hangkibadi Kanglup anigi irang manung me kungani fana thiba khangna leirakiba Sugunudagi ngangom nebigi haksang fangdabadagi July 13 da pangkong na mahut chilaga potloikre adubo chahi asigi February 13 da Sugunu AR camp ka naknaba mafam amada mahaki achiba haksang saru sayang oina fangki maduna laikhidraba asigi gracier hauzik fawa pituna lairiba asi pithopiyo haiki MLA Keranjit ki wahangi pakumpira duna Chief Minister na House thamkibadi laikhidraba ngangom nebigi fifam topa gracier ki semfam Numi marini manganigi manungda pithoknaba hotnaragani haina su phongdokhi MLA Keranjit na makha taba supplementary question house ki leader su oiriba Chief Minister ke mafamda hangkibadi documental singna mege tang ahumdagi hauna maitai singi mathakta landarakpa asida afaba makhalgi khulai kya sijinare haba khamba ngamle haina CM na press conference amada phongdokhibaga loinana makha ta na thijingani haina su phongdokhi documental singna afaba makhalgi khulai pairaga Social media da thagalaktuna maitai sing sem charo tha anigi manungda kangla yawlakani hadina dap tawrokli maduna hauzik asi technology ki lamda aduki mati khumang chausilaklaba matamni aduna cyber crime gi mating logina maitai miyamda afaba khulai paraga dap tawrokliba asi phagalaga ain gi oiba action lawba yaroidra haina hangki loinana Sugunu Kendrada February 10 fawba ayupung 8:30 dagi leptana kuki singna kapsilakiba bom adudaki mi manga rom sangna chapa MNG khulai yawi hairi maduna kuki mental singna afaba khulai sijinaduna Manipur gi tunga ba mafam kayada miyo kaya hatkre maduna kuki mental singna afaba makhal gi khulai sing sijinari habadu langaki maikaidigi thidokuna khangnaba hotnabiba leirabra Masi thidongnaba hotnabada laingang state force amadi Central Force yaba pida badawna laibagum tawi masi pibada kari akaiba laibage habu wangsu hangki MLA Ranjit na makha na House ki leader su oiriba Chief Minister ki mafamda hangkiba wahangdi October tang 2 gi pongnafam pauseda India ki mapaldagi landarakpani haba khamba ngamle India Union na lanthinganaba sem saba loire haina Chief Minister na haiba wafam phongdokli maduna mapaleba ki khut yawgna Manipur da landarakpani haba khangle harabanina Masi thengnaba kari karamba thaba paikhalabage haiba wahang hangki wahang sing asigi pakumpira duna Chief Minister na House thamkibadi documental singna afaba makhalgi khulai sing sijinaramba yai haibagi chingnabadi leire fagalaba khulai sing NIA amadi CBI da sinai adubu asengba proof yawgna House thambadi ngamde adubu documental singna afaba makhalgi khutsi khulai kya sijinaramba yai haibadi chingnaba lei maduna makoina kapsilakpa bom nomaina chingbagi pokhai haudaba sing Forensic Science ki kangu thaduna asengba khangdongnaba hauzik thijinba haure aduga Sugunuda documental singna MMG kapsilai haibadu security na makhoida kablakpani haibalai punama asi khangdongnaba security gi awangba thakta chijilaga asengba khangdongnaba honari haina House phongdokhi CM na makha na House thamkibadi state security force singi manungda commando amade IRB kanguna
bullet proof gari sijinaduna irang kanba mafamsingda changduna irang laksinanaba thabak lakhoduna lakli haujikshu lokhali ahemba Central Security Force Manipur de yarauting mamangda State Security Force in lokhom thopa thaudang adu lauri haujikshu irang laiba mafamsingda paramilitary force state force sing chap chana thajinduna micham praja sing kanana ba honari more desu pera commando gurkha regiment chingba thajinduna hauji akan mamongda ngak sembagi thabak paikhali handak churchambo DC office amadi SP office na chingba mai thakhiba thaudo adudasu State Security Force amadi Central Security Force sing thaudang lominaduna ngak sembagi thabak chathakibadagi ka hena amang ata thoudabani habu wafam thangki GM na makata na house of phongdokhibadi haujichi Central amadi State Security Force na punna joint combing operation chathari maduna Manipur da tholiba kanglu ani gilan ase ka hena mi painingai leitre lengang na kana honari haina so house thamki Chatnariba Kuki Lalhoulup singda Niyamgi wangmada Lupa Crore 27.38 cheque khuthangda laukre habasi khangudabra mega chandra Chatnariba Assembly mifamna su lauthongnaba warip laugrabasu Central lengang na suspension of operation su Chatnariba Kuki Lalhoulup singda Niyamgi wangmada Lupa Crore 27 lakh 38 ki cheque khuthangda laukre haribasi Manipur lengang na khangudabra haina wakim kendrogi MLA mega chandrana ngasi 0 hour gi khudong saba lauraga hangkhre mahangna makhata na hai lising ani ga subna taraga mapal gi April gi thadagi lising ani ga subna kun gi July fawbagi su growth UPF amadi KNO kadar singna pifam thopa tha amagi torop oina unit biometric identification gi makhada pigedaba adu niyom gi wangbada Lupa Crore 27 ga lakh 37 ga sempam adu kadar gi mahut chinba miyoi singna check adu pukhibani hari Home Department su audit asi funding tawre harakhi asigumba thaba asi Manipur lengana karam haina khangudribano masi singdokpirabo haina phongdokhi amarom da 0 hour aduki khudong saba lauraduna Urkhul District ke NPF ke MRA Ramuibana su Imphal Ukhru lambi asida mafung kayada angi wangbada donation ge mingda sel khaibana maram oidina join Urkhul Transport Association amadi Transport Association na tha asigi taruk tagi lambi asi matam kaktana broket taragani hariba asi lengana yengsimbiu tholiba irang achina leba khamthengna wanaringai cherak asida hena awaba piragani haiki lengana ainkaina lambi da donation tawriba singda paikhatpa yaba thabak lokhanaba mari leinaba singi miyengchu chingchingki ainkaina changlapa Myanmar macha lising taruka chatret nifuga taruki manungda janika yengkhai mapan halankhre CM Mamang chai lising ani ga subna kungo homdoi gi me ahum dagi chaliba chai asigi February 13 fawbada ainkana Manipur da Myanmar ma cha lising taruka chatret nifuga taruk changlakhi masigi manungda chaniga yangkhai mapandi kopna verification tawbugi thabak chathabada natana biometric na chingba lauraba matungda masagi maramda Myanmar da hlankhre haina Chief Minister M Beren na ngasi assembly mifamgi wahang pakhunggi matamda khundrakpam kendrogi MLATS location hanglapa Star Koisangi pakumpidaduna house da phongdokhrei CM na makhata na house da thamkhibadi lemhauriba Myanmar machasing adu tongamba shelter housing da housing section na thamli miyoi ama ganja kg 13 ga konana fare phakhiba miyoi ama police na kankrei Manipur degi Nagaland fawraga Assam da drug lalona wa honaramba miyoi ama yamlaba ganja ga konana Imphal West District Police na fare police ki fawna hai State asidagi Assam da drug lalona wa honare haiba akhanaba paw ama phongbadagi Imphal West District ki police team na ngarang numidang wairam pung 5 rom taba matamda North AOC ki phawbagi marakta thiba hombagi thabak chathabada North Assam Oil Company leiba manaktagi Guwahati ki Uluvaridagi Anup Karma ka jai kuntra hariba miyo asi phagatki mangondagi police na ganja kg 13 ga gram 4humdraga su phagat pangamki Miyo asina haidoropagi matung ina ganja sing adu Nagaland fawraga Assam da punaba honarambani haiba khangbangam thaudo adugi matangda police na case ama lakhotuna makhata na thijin humjimbagi thaba haukrei hairi nakal amaromda tha asigi tang ani da Imphal East ki mafam amadagi chakhangdaba singna faraga pokiba chahi 65 suraba miyo ama ngasi Imphal East District ki Napatpali area dagi police na tekta kaidina kanbangamkrei thaudo aduga mai leinana police na khurai ningthobong lakai dagi lukam brikam singa atopa maming kutha chai nifu hariba miyo asi phagapagaloina GT Magistrate ki mamangda pothoraba matungda police custody da rima tawkhre hairi workshop amada bom langchinduna nomai kapchinduna landa singkre Imphal West District ki Wangoi Police Station ki manung channa samurau awang laikai da leiba
LG Motor Workshop asida sakhangdaba khulai paiba miyoi khupu amana ngarang numaidang pung 12 makharom taba matamda bom langsinduna amadi nongmai kapsinduna akanba mawongda lantarsilakre hari pause asina phangba paugi matung innadi khulai paiba kanggu aduna motor workshop aduda ahanbada nongmai round kaya kapsingki masigi manungda hand grenade ama langchinduna pokhai hanki workshop asi laikai adumaktada leiba salam ibohal kauba miyoi amana chalaibani hari Thaudo achigi pau police na fangbadagi thaudok thokfamda laktuna yengsimba matamda workshop adudagi pokai haudaba hand grenade amasung recover tawba ngamki loinana workshop adugi saruk kayada nongmai maruna pambagi mafam lainamki kari marangi damakta workshop aduda nongmai kapsinduna bom langsinduna jatharamribano haiba khangba ngamdri laikagi miyoi kayana phongdoropagi matung inadi mi kungna taba mafam asida nongmai kapsinba amadi bom langsimba asi yamna kana yaningdaba phongdoki Matungda asigumba thawong asi amu hanna chathabiganu kari marangbidamakta nongmai kapsinduna landaraklibanno haibagi maram khanganbiu haiki